Loyumba gyan lai aifam khangdraduna khangai khangdin tawrai Yare piro angang do ai lorage Laiza tumkhida ngairi amu hogalaga aingunda thabo mu hamnabani yani ngihak leibaga fajana tumkhre haibaga ai dum pirake Loyumba haiba inba angang amagum kaisu khumlamdana changki Hamungda hiplaga mana ukhiba laizagi masak maong adu amamamta mitmangda amu urai Karisu khetnade liliga khetnariba haibabu kutak tawba khadang adu khakni Karino asukma namasiba oithokpa yaridra natraga aina uriba khanglibasibo aigi wakalna min oiraba jala Laiza isa thoi nangdi yamna nushi mamana napase sakta nushidaba adugi tawbani ichase waroramani mamada ihe tumkreni se nungaina Asi haiduna walda theliba gari aduda yingai pung 10 makhai tagadore masu potharuruge khan ka aduda changai Loyumba hiplaga lerambaduna angang adu changjilaga thambado tandana magi famungda oina tapna thamai leiriba file sing adu loduna amu nakanda leiriba dressing table gi drawers adu chingthoklaga hapchili aduga famungda amu changai he kakhatke tawbaga Loyumba famung tharom koigi Laiza som khutpan bidraba Loyumba adu haibanate aigi famung tharom haibani Laiza tawda yadaba angang sigi seba khak tawge atay ahenba migi sebadi ai tawba ngamo Asi haiduna kakhatlaga angang lomda onsenduna hiki Loyumba laizana hairamiba tawramibadu proprok sai phamungadu thadaba makhai saungna tumli Laizasu matomda mamit usinna khalli kai thoktana tawja saino ka sidaga tongansi hairadi fadawni ai Noma haukibana ngasidi Loyumbasu contract si loisinabagi nongingi thobu oiriba misak adu unaruge khalamale Mapi loisinba loiraduna chakchaba kumai Santi lao nang kaka su leire thoibi chak tu puthoro Loyumba dining chair ama chingthoktuna famtharai Laizasu jinglen amadi Loyumbagi sak semduna thamlibadu thangtorai Loyumba hatu chak tu chari Santi kaigino ibungo nangna adu hathuri dubo ha dare ni chak to Loyumba mapalamgi company gi mi khara lakto lei ngasi wari sado lei aduga pabung lei kan gi contract ki dusu aise ngasi chalaga loisina batau ki tawbane thabak se khara yami mi lai do hana unabra natraga contract tu ki hana unabra ama tawrage tabakna mai hore hantakti Santi mamauda yengai jinglen su tumina chak adum sari Laiza kaka kaya pakhoge jinglen yare kaka gidi Laiza tumin laikre Loyumba hangera hangadi chari batay gisu hangba kaidawge tawthorokpa na ongna tawdu kitasu nusi hallo kaidawge natradi chanaroi matam kharagi tara tokani Santi ha khangdre maralanba mina wa chauna ngangiba onthongna khena greda thainaga haujiki matamgi miron chingsiga Loyumba nonganbaga hekta khoidawse sawgal hanba chatau thabakase mangonoido mande oiba sakhase sadau taleba asi haiduna chaktuda makut hamjillamlaga thoki Jinglen ise karino asuk pinglibasibu mana Santi saningda tawri oiramni Jinglen su thokre Santi thoibi ibungona hairisibu nakuna leirikan nang babaga tawkiba contract tugiro Laiza khangdi masi adugiradi aingonda kemta hawdoraktiye atopaga oiramdo mali masi
ꯁꯥꯟꯇꯤ ꯐꯔꯦ ꯐꯔꯦ ꯅꯪꯁꯨ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯂꯥꯏꯖꯥ ꯏꯃꯥꯁꯦ ꯑꯩꯗꯤ ꯉꯁꯤ ꯄꯨꯡ 10ꯒꯤꯗ ꯆꯠꯂꯅꯤꯌꯦ ꯁꯥꯟꯇꯤ ꯏꯁꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯏꯖꯥ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨ ꯂꯣꯏꯕꯒ ꯑꯉꯥꯡ ꯃꯆꯥ ꯑꯗꯨ ꯉꯥꯏꯍꯥꯛ ꯃꯄꯥꯟꯗ ꯊꯝꯕꯤꯗꯨꯅ ꯁꯥꯟꯅꯍꯜꯂꯤ ꯁꯥꯟꯇꯤ ꯂꯥꯎ ꯂꯥꯎ ꯑꯩꯁꯨ ꯁꯅꯥ ꯕꯣꯛꯁꯤꯅ ꯏꯔꯨꯖꯕꯤꯔꯒꯦ ꯂꯥꯏꯖꯥ 이마시 엘루게 산디 너무 해가드라네 라이자 아이니 이마시 파레 파레 루자로 라이자 앙앙아도 이루자비리 산디나 노페 노페 떠우두네 옌리 아숨나 이루자바 로이바가 상곰 셈비라가 아무 피탁레 마북 탈라바니나 앙앙아도수 마톰다 사나라가 레이리 ngayak sanaramlaga tumin tungkhre leiriba mayamdusu chak cha thokle loisinbadudi ibelai hoisu leibanina masu mapi hongba kada jangai somdasu loyumba pung 8 khara henbaga nongil tamna angang kharaga loina duna lai naucha sir loyumba kaisu khanda medam amdaunage naucha sir 하이시부 메담디 여록트리에 punkayamuktagadi yorokane adudi ai haiba ngamdre nahan makhai ngana lakpane ngasidi tamba ngamdebo fare adudi hore lakpa haidune rosal hotel da jase asomdagi lakpa mi singdu hana unarose rosal hoyambo asumna makhoisu mafamdudagi thoklai ngehaki matung masagi hotel du yauraduna changai security sir loyumba yare diren sir yaubirakle mathak second floor gi room number 16 da makhoi ahuma breakfast tawduna leiriya sir phare dode makhoi tholokpaga ai yauraena pau khangalo aduga aheng phawudi makhoi hotel sida leigani angang singda ningthi jana sino ai mai chokpa yaba nate ko tamo hoisinjage sir loyumba adu tamo kamdawrigi thabuk yam phajana hauji phawbada asoiba watpa amata leite leiriba angang singsisu thabak loin phai makhung yam yange loyumba nofe tauna thabak tawmina bada chatmina bada dungai ba midudi aikhoidagi lapkhidanaba hotna dawni tamo pay scale su hengalanse madu oirabadi makhoisu nungai jarani thabaka paisa ga chanadaba haibasisu nungai banate sir adoidi atai hotel da leiriba singsiga yengnaruradi aikhogidi aduki matik phajai mayam sidagi tangkhai da tangkhai helibani matamsu chap chana piribani akhoi hotel sigi mi kaurabadi masana yauramba hotel phau toga aikhoida changakadaba angang yam leikreda sir aina leiriba lam leikai dudagisu loyumba adu oirabasu hantak thadagi makhoi khudingmaki tangkhai da tangkhai hengatuna sasi tamo fare dudi aisu sum yengboina mathak phawbada karuge nungthilgi matamni laijadu loyaga magi kada wari saduna leiri naucha madam sarla hore laija keibuno naucha sir aikoi sir loyumba lae madam ngasai su ayuk lame maram hangludrabasu laija duma gyan tare ai tholage ngai biramo ayo naucha hoi madam hairurage asi haiduna thoki loyana purak iba file du hangduni yengi aduga magi soil du tawraba matung daloya sise project manager da adum pisilamo loya hoi fani meda loya su thokraba matung contract ki tongana leiriba file du lokthokuna ngeha kari no yengi aduga loyumbaga unarurage khan tholakpani loyumbasu pak tholaktabaduda hek changakpani mapa chanarura male thongjiladu manakta aniedu thengjinai makutta pairakwa file du leimaida takhi laija phatpam thaduna tariba du lokhatli loyumbadi adumak ngakna lepi laija yani changiro laija su amuk changlaktuna magi chawkriduda famthai
ꯑꯗꯨꯒ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯐꯥꯏꯜ ꯑꯗꯨ ꯊꯝꯃꯤ꯫ ꯀꯩ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯂꯣꯌꯨꯝꯕ ꯊꯧꯁꯥꯗꯅ ꯀꯣꯟꯇ꯭ꯔꯦꯛꯀꯤ ꯋꯥꯗꯨ ꯂꯣꯏꯁꯤꯟꯅꯕ ꯄꯥꯝꯃꯦ ꯑꯩ꯫ ꯍꯥꯏꯕꯗꯤ ꯑꯩ ꯊꯕꯛꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯨꯟꯁꯤꯟꯅꯕ ꯆꯠꯃꯤꯟꯅꯕ ꯄꯥꯝꯗ꯭ꯔꯦ꯫ ꯂꯥꯏꯖꯥ ꯅꯣꯐꯦꯠꯇꯃꯛ ꯇꯧꯗꯨꯅ ꯑꯦꯒ꯭ꯔꯤꯃꯦꯟ ꯏꯅꯔꯝꯕ ꯆꯦ ꯆꯥꯡ ꯑꯗꯨ ꯑꯃꯃꯝ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯌꯥꯔꯗꯨꯅ ꯀꯣꯟꯇ꯭ꯔꯦꯛꯇꯨ ꯃꯈꯥ ताना चꯠथदनबा हाइदुना मसागी सोई तौगे हेक तौबगा लोयुम्बा उसितना कॉन्ट्रैक्ट की मिंगदा एडवांटेज लौरगा कानबा खुदिंग नखोइना फंगगा अइंगोंदा हेंगतके हाइबगी वखलोंदुदि कैदोनुंगदा मंगफाउनरोय लाइजा सोमना हाइनिंगदिबसे अइ लौसिनबा ngamjadre लोयुम्बा यानबगी मतुंग इना थबकसे पुलप चाखोटमिननबा अमदि थबकसिगी लाकपा फंगफम थोकपा खुदिंगमक शेयर चप मनना फंगनबा हाइदुना तौखिबनी नत्रा लाइजा होय मदुमकनी ngasi phawba aikhoigi side tagi madumak kaidana tawkhibra khanjai somna chamamnariba khaliba somna phangiba adu soidana statement oigani madudi somgi angang bisaduga maga tanabi phajana thigatpi aikhoidagidi amata adumba nakhai singdaba leijakhide yingbige check tawbige hairabasu yani loyumba amungdona yinglubagi thigatlubagi darka tadini ai ꯑꯩꯒꯤꯗꯤ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯥꯛꯄꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯉꯁꯤ ꯊꯕꯛꯁꯦ ꯂꯣꯏꯁꯤꯟꯅꯕ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯅ ꯃꯔꯤ ꯊꯝꯗꯕ ꯄꯥꯝꯃꯦ ꯀꯩꯒꯤꯅꯣ ꯁꯣꯝꯅ ꯋꯥ ꯌꯥꯝ ꯀꯣꯏꯊꯣꯛꯂꯤꯕꯁꯦ ꯑꯩꯒ ꯄꯨꯟꯗ꯭ꯔꯕꯗꯤ ꯆꯠꯃꯤꯟꯅꯗ꯭ꯔꯕꯗꯤ ꯁꯣꯝꯒꯤ ꯊꯕꯛꯁꯤꯡꯁꯦ ꯌꯥꯝ ꯃꯥꯡꯕ ꯂꯥꯛꯑꯅꯤ ꯁꯤꯗꯔꯛꯑꯅꯤ ꯁꯤꯔ